Miss TV Engagement Single Tamkuman Kurumzari, Luna, Nasigi, Maroba Pau, Pizeri. Kulnakpa Amadi, Missamiam Power Lepio, Park Missing Condition Amateur and Tadok Haina, Kaxing the Wakat Kongjang Sanction Crate. Impal East District ki Uyok Singthakta Laiba Kuki Singi Bunker Singh Army Base of the CRP na Paisinba Ngam Crate. Maira Paibi Hodokiba Nipu Marik Suba Mapo Kumontorum Pangto Crate. Loinana South Korea ki passenger plane nam Kaibada Mio Sam Maga Muda Threat City. Mapung Pau Dobi the Sea. Kunak Pamadi, Missamiam Power Lepio, Park Vissing Condition Amatana Yaudana Tadok Pio, Haiduna, Hokibana Bembatraki, Kaxing the Tokiba, Todokta, victim Ohoraba, Singi family Singna Sindana. Nasi Kaxing Kaitil, now like Labung, Mamanga, Miam, Wakat Mipam Satakre. Wakat Mipamado, Houding Dagi Hona, Kaxing District Police Ki, personal Singna, Permit Yaude, Pamba Yaroi, Haiduna. Tingna bahona ke adum wainamak masing yamlaba nupi singna namduna sangsil laktuna wakat mifam adu sathaki police ki mai ke dagi wakat mifam adu thugai na bakara khanna hona ke adum wainamak ima singna namduna wakat khongjang adu sathaki ngasigi wakat mifam adu da Universal Mother Organization UMO ki president Ima Sorjani ima ki mela ki convener Ima Sujata thawai medal ki co convener Sanahan B Nasingba Luki Lusimbi, Kayasu Saruk Yaki. Ihuda Kaxing Kunak Pagit, Todang Sound Loriba, Langsai Taunagi, Convener Yauna, Mui Nipan Pazin Kibagalina, Mui Kaya, Amana, Hozik, Panabagi, Koitan, Tanabagi, Poliski, Tawong, Kudaka Lepiu, Pazin Givasing Condition Amata Yauna Tadok Haina, Police Samadi, Marie Lane Singa, Apil Toki, Lunana, Lup Singi, Lusimba Singa, Manipur, Gi, Hozik Oiba, Pibam Masida, Imalibak Amade, Irisa Singbu. Yekna badagi kanjanaba khunnak pagi thodang loriba khunnak pasingbu phaba punbat tawriba asi khudakta lepyu aikhoi I masel gi marakta pamdaba thodok sing thohanba pamde mama oibisingna khunnak pa phaba yaroi phagiba sing condition amata yaudna thadopyu haidana wakat phambada ayaba pidaba thong yaningde haibna singba wafam kya phongdok nakhi lunana Miam Punna Kunak Papa Yaroi, Pazin Kiba Kunak Passing Condition Amata Yaudana Tadok Karbani Makatana Kunak Passing Papa Yaroi, Hybrid Simba Kolau Kiasu, Lauki. On top of you, Amadi, Ramdan Majiki. Angam Athokpam from Tokyo Mado, Choy Gata Puna Wamina, Puna Chopina, Yaya, Pimati, Yang Tata, upon Panamia, Hibati, you and Mobitai, 100 Hyderabad and Miami, Pokona from Jabal. China and Achili Haiku, my guess from the mind launching in a can be again. And ladies and the law come to Java. Quite much in a Hanaka, Punaraga, Yatinaga. You know, it's really a Kudum Java, I just speak never. I'm not quite loud with the bus from Zambrella, Board of Secondary Education Maripurna Pangthokpa High School Living Certificate Examination 2025 Tasaru Yagadaba Mayru Singh Kaktiki Oina Library and Information Center Kaksing Sindana Say Kudingi Pangthokpa State Level Competitive Examination Sahi Si Oina Hokiba Numajing Numit Amade Ngasi Grace Cottage Academy Kaksinda Pangthokre Tuan subjects in mathematics, English, science, social science da Pangthokiba 19th Magnum Associating Memorial Competitive Examination in English for Class 10 da Mahiro Saniga Taraga Nipan 16th State Level Sandragula Memorial Mathematics Competition for Class 10 da Mahiro Samaga Marfu Taret 7th Magnum Bimol Memorial Competitive Examination in Science for Class 10 da Mahiro Saniga Subnambanga Amasung 3rd State Level Naurem Sampa and Asobi Memorial Competitive Examination in Social Science for Class 10 da Mahiro Saniga Tarana Saruyake Competitive Examinations in a say Pangthokpada Mateng PB Rakiba DC AOC SI Invigilators Officials sing Exam Center PB Kiba Grace Cottage
Academy Kaksingi founder Amadi Saruk Yakiba, Mayru Singbo Library Information Center Kaksingi Maikei Dagi, Tawnu Kangba Amadi Tagatpa founder Lay. Impal East District ki Lamlai Kendragi Manung Sanba, Tamna Pokpi, Sana Sabida, Uyok Singdagi, Kuki Singna Leptana Landrak Padagi, Miam Mipai ba asi Kok Nabaginamak Army, VSF Amadi CRPM na Singtakta Kakatuna Kuki terrorist Singi bunker Taktuk Naba, Nasi Angan Bayukta Honakibadu, Mai Pak Trabamatung, Omlok Suba, Atemda, Uyok Singtakta Laiba Kuki, bunker post Sing Paisilaga, Mapamaduda, Langdon Lady. Ngasi ahingdagi station tawgadawri sport tagi phangba pawi matung ina ngasi ayuk anganba pung taret ka makhairom tarakpadagi CRPF VSF amadi army ya punba Central Armed Police Force ki combined team na uyok singthakta kakhatpa matamda yamlaba kuki nupa amadi nupi singna thatuna thamki adubu combined team aduna namphu tawduna ngamnaba mafam adu tamna sanction ki makhoina sanction bagi drone footage amada ubagi matung ina kuki militant singna nupi personnel sing yauna sanction lakni bat Central Force ki combined team aduda atat akham leitana nungna thajilaki adubu security force aduna mafam adu yauna sanction bada kuki militant sing bunker post thadokna sen kre haina pawi source amana hairi sanction kiba combined Central Force ki team adu hojik phawba mafam aduda thadokna leiduna mafam aduda nakal anigi Marakta khud thona dana santi oina leiri paugi source amagi matung ina hairi mafam aduda station tawraga leiriba leinaba mathak thongba official singi order ngairi hairi sanction khiba combined team adudi mafam adu thadoktana adumak hojik phawba lengna leiri ngasi combined force na loksilliba kuki bunker sing asi hokhiba December gi tang kunga mari dagi horaga ngarang ayuki pung 10 makhai phawba leptana maitai khulsingda landarakiba khun kuki gi bunker sing ni Panbaya badi thasi contract ki ahing suppa kuki militant singna landarakpa ngarang ayuk pung 10 makhairom tarakpa da lep thaba matung combined team na sing amasung tamda leiba bunker sing thugaina bidamak sangkhaga thamla pokpida leiba tampaki bunker khakdamak thugainam laga singi bunker sing thugaiba ngamdana leirakibani India ki Prime Minister Oramba Dr. Manmohan Singh hidabagi awawa phongdokpagi term Manipur Pradesh Congress Committee na sinduna ngasi BT Road ta leiba Congress Bhavan da laikhidabagi photo da leisu katuna katpaga loinana minute ani to minute leptuna awawa phongdokhrei awawa phongdokpagi term aduda CLP leader Athokpam Ibobi Manipur Pradesh Congress Committee ki President Kaisam Magasin ra CWC ki member Gai Khangam Lok Sabha ki hanagi MP Thoksom Maina Khundrakpam SC ki MLA Thoksom Lokeshwar Khabok SC MLA Surya Kumar Athokpam yauna party SC thomi kyasu awa phongdok wi thom aduda saruk yakhe thom aduga mari leinana CLP leader Athokpam Ibobina phongdok kibada Dr. Manmohan Singh na India ki Prime Minister oidingai matamda awang nokpok thangba state singi damakta yaifanaba khanbirambata natana nuksina yengbiramba misak amani mahaki maramda aikhoina Panbada amadi ningsing bada loibe nairo de kaya amalei loinena matam amada Manipurda government employees singi khusuman pithokpa ngamdana lerakhiba adudasu mahakna employees singi khusuman pithoknaba honabada achoba thodang lokhiba adubu thagatpa phongdokki Manipur ki issue ma leiba kanda matamduda akoi ki scheduled tribe ki reservation the Malaga Manipur University Central University Lauko Central Institution woi re rings Lauko atai di capital project atai ai sai hai mana tawira ba mana matin pangbiram ba mayam ai koi da nate for north east ki mayam masidi lisham shemada unga me Maira Pabi Hodok Kibagi Nipu Marik Suba Mapok Kumon Toram Ngasi All Manipur Women's Social Reformation and Development Samaj Nupi Samaj Sinduna JM Hall Pangtokre Tharmaduda All Manipur Women's Social Reformation and Development Samaj Nupi Samaj President Thoksom Ramani Laima Apunba Manipur Kanba Imalup Amkeli President Laurembam Nganbi Laima Tammi Singmi Apunba Nupi Luki President Yambem Momon Laima Khwaraman Nupi Kaital Sengbat Sagat Luki President RK
Radesana, United Committee Manipur USM ki President YK Dhiren, United People Front UPF ki President Nongthombam Rupachandra amadi Iraipak Inat Sanura Loina Silon Ichal ki President Tongbram Ongbi Ibim Sana Thorong adugi President members sing saruk yakhi Thorom aduga mari leinana nupi samaji President Toksom Ramani leimana phongdok khibada lamdam masida leiba misam miam kayada security force singna tawning bata tawduna lakhiba adugi mayokta mama singna khutta maira paiduna isa singbu kanana ba honabada Manipura maira paibi hodok khibani adum oinamak ngasidi lamdam masida leiba maira paibi singna lawriba thodang asi yamna chawi matam matam gi isu kaya dasu maira paibi nupi singna achawu thodang lawduna lakli loinana Manipura thokliba lana sida lamdam masida leiba aikhoi khuding makna amatoina thengmina sei amadi Manipur lengak nasu mamang thakta asoiba kaya ama leikhrabasu madu kauthokuna ruling amadi opposition party thidana amatoina punduna irang asi gi warosin ama atuma matamda porokna ba honabio haiki Yung ya da kapan lai shi kali ni kan da manoi ba mayam je la je ti taw sung ai ba sa mayam da wa sa chel wa taw sung ai koi kali lai ya kan da ba tam jaw la ai je shi gi ba ya la ai je hi mau da la taruk su le mayam je ho gi mayam ne to fe fi ro ang ta kan da ga mari pu kan na ba ang ta taw ji hai ba je mayam da na ai Manipur amadi Manipur gi wangmadasu paksana pangthoknariba iramda Manipur asida maira paibi gi iho hodokkiba sahi nifu marirak surpagi nexing thoram numit thawalasu Athokpam maira paibi apunba love ampal amasung nupi samaj anina punna sinduna ngasi thawal Athokpam kaithel leiba Athokpam maira paibi sanglen da pangthokre ngasi gi thoram aduda nupi samaj gi advisor Srimati Kundrakpam Indu Devi USM gi former President Amadi Nipko gi advisor Sunil Karam, Kada gi advisor Hizam Priyo Kumar, Ampal gi advisor Singh, Athokpam Sobita Devi, Leungpokpam Lairen Devi, Yumnam Premavati Devi, Leungpokpam Bino Devi, Ningwambam Bino Devi, Yumnam Bimla Devi, Asem Memtombi Devi, Athokpam Memory Devi, Athokpam Rani Devi, Athokpam Rashmani Devi, Asem Sanatombi Devi, Thawal and Kaksin District Apun Balup ki convener Zotin Waikhom amadi atay lup kaya gi lusingba sing kaya su president member singna saruk yakhi thoramaduda wangang khiba wangloi singna matau karamna maira paibi gi ihowasi lakhibano karamna hodok puwari gi matamdagi Manipur nupi singna larok liba thorang sing amadi mamangai amasung hojik oiriba Manipuri oiriba film asida maira paibi singna lawriba thodang singi matangda sandokba wafam kaya sing thamnaki loinana makha tanasu aikhoi amatoina punsinduna Manipur imagi damukta tangdu laitaba ingsikba iramdam ama ohenba punna thodang yaminirsi hainasu phongdoknake Writers Forum Imphal Sinduna ngasi High School Police Land leba MDU Holda Lairik Ani Galonana Forum Asigi Janelama Phongkre ngasi Phongkiba Lairik Ani adudi Dr. Vagasandra Rajkumarna Iba Wari Lisangi Lairik Snehalta Amadi Huidrom Subhasini na iduna lising ni sumna tarada Phongkraba Lairik Manipur Saita da Lamkoi Wari Hariba Larik Asi Maitei Mayangna Handoktuna Phongki Thoromadura Writers Forum Imphal gi President Kaisam Priyo Kumar amadi Vice President Irengbam Vasantna Mithunglen Singh oina saruk yakhi amadi Dr. Horongbam Sunitana Manipur Corridor nainabagi khongchat haiba hiramda wa ngangki ngasi phongkhiba larik ani adugi aibas singna masa masagi lariki matangda samlappa Wangangki amadi journal adugi matangdana journal adugi editor na wangangki thorom adugi manungsana ngasi laikhidraba sumang lagi masak nairaba aiba sana lukhoina laikhidabada awaba phongdokpa amadi ikai khumlaba utpoina tumina lepki Nisha tingsi haibasi wahai oina haibdadi yamna lai adabu thabak oina pangthokpa matamdadi aruba ama oi Matang asida games and sports haiba lam asida mapung phana satabadi nisagi lambi asidagi nahasing lapthok hannaba honabada achowa mateng oigani games and sports haiba hiram asida body building haibasi
इकोन द कौंसिली हाइना पावर मिनिस्टर थोंगाम बिश्वजित फोंदोखरे हंदक पांथोखिबा हुंबुनिथोइरक सुबा मिस्टर मणिपुर कंटेस्ट 2024 दा ओवरऑल टीम चैंपियन की टाइटल फंगलक्रबा रॉयल जिम निंगोम थोंग फेलिसिटेशन तौबगी थौरम अमा ngasi निंगोम थोंग बाजार कम्युनिटी हॉल पांथोखिबा दुदा महागना वफम asi फोंदोखिबनी महागना मखा ताना हाइखिबदा हंदकी चैंपियनशिप असिदा रॉयल जिम ना ओवरऑल चैंपियन फंगपसी नुंगाइबा फावी ngasi सोसाइटी असिदा ड्रग पुसिलक्पा अमदी ड्रग की लंबीदा सेक्शन बगी सांग asi यामना हेली अमदी यामना लाइन थोकली अखोइना मफम खुदिंगदा निशा थिंगनबगिदमक निशाबन थोकतुना निशा थिंगसी हाइना लावरबसु थबक ओइना ओथोकपददी अराइब ओइद्री इंखलगलिबा नहासिंग असिना साना खोनबगी लमदा माइ ओसिलक्तुना हेना संक्षिंगनरकप तारबदी निशागी लंबी असिदा नहासिंग संहनदनबा अचौब पांबई ओइगनी स्पोर्ट्स की डिसिप्लिन खुदिंगमक्ता बॉडी बिल्डिंग हाइबसी स्ट्रेंथ ताननबगिदमक तंगाई फदना सानरी असिगुंबा वेलनेस सेंटर ओरिबा बॉडी बिल्डिंग तौफम असी मसिंग याखत हनबा असी नुंगाइबा फावी ngaligai matamdadi body building asi artificial oiba amadi wana sanarami haujuki scientific oiba chinjak amadi item kya sinabana body building asi hena paisa changba helakli haksangda anabama sagonariba makai aigi leijariba iral haibasi wakhal loksing punamak manggadoribani maram aduna haksang phona thamdaba yade ngaligai matamdadi matamgi body building mai pakna sanaramba ahal laman singna nisagi lambida sattana honaramba lambi adu inkhalagli banaha singna khudung induna satpa mathau tari punamak asigi yenglaga manipur da leiba yamna unique oiba gym ama thongju kendra da thamna honagani sanabagi oirgadi semester su kedonungda yaragloidaba lei tabana hena mai pakna na gym center asi salaina ba honagani haiki development is coming out as a common understanding. Other than my identity can development of the day, a more than we have seen only we had to development of the zoo, we are some yet another for Ketrilaka Apunba Segwat Sagat Loop KASSL लिखत की बगिन अनिरक सुबह मपोक कुमन थरम दिसंबर टांग कुमा पंदा थवाल खेती लेकाय दलाइबा इबुदो खमलांग बगी लोसंग न पांगथोक्रे थरम मदुदा लेकाय असगी ख्वाइदगी अनिदा खुदोल तंबग लोइना याइफ थौजाल नीदुना इकाय खुनबा उठकी लोइना लेकाय असिदा लैरिबा सही मरफु सुबा अमदी मरफु हेलबा अहलमन सिंगबु इकाय खुनबा उठपोइना था थागी सेनफम खरखर पीबसु ngasiदगी हौदोखी थरमगी मखा सत्थबोइना लेकाय सिदा लैबा अंगांग मसिंग ख्वाइदगी यामना पोकपा मियोय सिंगबुसु पुंगनिंग थवतखि इंडियन रेड क्रॉस सोसाइटी पंजाब स्टेट ब्रांच चंडीगढ़ अमदी बीबीके डीएवी कॉलेज गा पुन्ना सिनमिनबा इंटरस्टेट जूनियर रेड क्रॉस ट्रेनिंग कम स्टडी कैंप अमदी नेशनल यूथ एक्सचेंज प्रोग्राम 2024 लैसिनख्रे थ्रोमदुदा इंडिया की तोंगान बा स्टेट सिंगदगी जेआरसी की टीम कयाना सरुक याखि थरम की सरुक अमा ओइना एकेडमिक अमदी नॉन एकेडमिक कंपटीशन तरुक पांगथोखि मदुदा जेआरसी मणिपुर की टीम सु सरुक यारुई मदुदा ओवरऑल टीम चैंपियनशिप ओरकपग लोइना सोलो फोक सॉन्ग कंपटीशन दा कंसोलेशन प्राइज ग्रुप सॉन्ग द फर्स्ट पोजीशन ग्रुप डांस द फर्स्ट पोजीशन रिटन क्विज द फर्स्ट पोजीशन अमदी पेंटिंग कंपटीशन दा फर्स्ट पोजीशन फंगलखि डीएवी कॉलेज की प्रिंसिपल पुष्पिंदर वालियाना मना मथुम येथोकपग लोइना मणिपुर टीम ना चैंपियन ओरकपदा थागतपग लोइना टीम की स्पिरिट लेना डिसिप्लिन लेबा अमदी सिंग लेंबा कया की मरमदा थागत वाई सिंग वालोर सिंग पीखि मणिपुर की टीम अदो आईआरसीएस की चेयरमैन नरेंद्र निंगोम्बा वाइस चेयरमैन डॉक्टर एल मंगलेम सिंह सेक्रेटरी ए नवचंद्र अमदी इलांगबम बोरुना लुसिंखी सरुक याखिबा स्कूल सिंगदी टीजी हायर सेकेंडरी स्कूल जॉनसन हायर सेकेंडरी स्कूल अमदी इबोटसा हायर सेकेंडरी स्कूल के महरोई सिंह पुन्ना 38 ओइखि इरेंबम नलिनी देवीना
कलक्पा अहानबा डॉक्टर इबोहनबी निक्सिंग साइट मना यंथोकपगी थ्रोम राइटर्स क्लब मणिपुर नंबोल सिंधुना एवार्ड डोनर्स ओइरिबी ओइनाम एसीगी एमएलए इरेंगबम नलिनी देवीगी इरेंगबंद लेबा युमदा ngasi पांगथोखरे थ्रोमदुदा लांगथमाल एसीगी एमएलए कराम श्याम मोरांग एसीगी एमएलए थोंगाम शांति राइटर्स क्लब मणिपुर नंबोल प्रेसिडेंट फुराइलाकपम ब्रजमुहिनी देवीना अथोइबा मिथुंग सिंह ओइना सरुक याखी थौरमदु लोइख्रबा मतुंग ओइनाम एसीगी हानगी एमएलए डॉक्टर इबोहनबीगी मफमदा लैसु कटलबा मतुंगदा हौदोकी लोइनना मणिपुरदा हौजिक थोकलेबा इरांग असिदा थवाई कटख्रबा अथौबसिंगी मफमदा इकाई खुमनबा उट्टुना अमदि मखोगी थवाइना लायमलेंदा इंग सिंगना लेरुनबा थौनिकी इमा सिंहगी फाउंडर सु ओइरिबा KVIC की फॉर्मर स्टेट डायरेक्टर सनसम बीरेंद्र डॉक्टर इरेंगबम इबोहनबी की पुंसीवारी की मरमदा वांगांगदुना मियाम पुन्नक खमिनखी मतुंगदा मना फंगलबा लाइरिक सिंगनुंगी सना लोकतगी अइबा थौदाम नेत्र सिंगदा अखन अहानबा डॉक्टर इबोहनबी निक्सिंग साइट मना अथोइबा मिथुंगलेंग सिंगना कोसिनकी सही होम खुदिंगी पीगदबा मना असिदा सोल साइटेशन अमरी सेल की मना ओइना लुपा लिसिंग कुन यावरे अवार्ड डोनर ओइरिबी अदुगा लायो खरबा डॉक्टर इबोहनबी लोइनबी ओइनाम एसीगी एमएलए इरेंगबम नलिनी देवीना फोनुखिबदा महाकी मपुरोइबा डॉक्टर इबोहनबीना डॉक्टर की थबक तौरबदगी पोथारबा मतुंग राजनीति तौबदा नतना साइटदा थवाई यावजबा साइटबु चाखोटनबा होनरंबा राइटर्स क्लब मणिपुर नंबोलबु मसागी लम लैनबा अमदी संग साधुना हिंगनबा होनरंबसिंग महाकी पामजरमसिंग अदु हेन मपुंग फानबा पांडमदा मना असि अइबसिंगदा कटपनी हाइखि हाना WMC की सेक्रेटरी जनरल की फम पुरंबा याम्बेम अरुणा गुवाहाटी लाक्तुना ngasi गुवाहाटी की मणिपुरी बस्तीदा WMC की मीटिंग अमा WMC की CEC की चेयरमैन की अयाबा याउदना अमदी खंगनदना पांगथोके तौरिबा मीटिंग असि WMC की लेरिबा कॉन्स्टिट्यूशन की मायोक्ता तौबा थबकनी हाइना ngasi जिरी न्यूज नेटवर्क JNN की कॉन्फ्रेंस हॉल पांगथोखिबा पाउइफम अमदा वर्ल्ड मीटिंग काउंसिल WMC की दिल्ली यूनिट के वाइस प्रेसिडेंट ओएबत नतना सेंट्रल एग्जीक्यूटिव कमिटी CEC की एग्जीक्यूटिव मेंबर्स ओइरिबा कैसाम रोनेलना पाउमी सिंगदा फोंदोखरे मांग मखा ताना हाइखिबदा हाना WMC की चेयरमैन ओइनम्बा हाइक्रुजम नबश्यामगा ताना दुना तोंगानबा वर्ल्ड मीटिंग काउंसिल अमा पुथोके तौरंबना मरम ओइरगा याम्बेम अरुण WMC दगी टर्मिनेट तौखी WMC गा मरी लैनद्रबसु याम्बेम अरुणा तोंगान मफमद सत्तुना WMC की ममिंग सिनदुना मीटिंग क्या पांगथोकले लोइनना WMC की ममिंग लौदुना थबक कया पांगथोकनबा तौरी मणिपुरदा वर्ल्ड मीटिंग काउंसिल की ममिंगदा रजिस्ट्रेशन तौरंगे तौबा असिगुंबा थबक असि पब्लिक ता वर्ल्ड मीटिंग काउंसिल की ममिंग सिनदुना लाना लमजिंगबा असि WMC की इमेज दा सोकपा मांगहनबा पुरकली अमदी मखोई हाइक्रुजम नबश्याम अमदी याम्बेम अरुणा WMC की मिंगदा थोकलिबा मीटिंग अमदी एक्टिविटी सिंग असि WMC की सरुक अमा नत्ते हाइकी वर्ल्ड मीटिंग काउंसिल एपेक्स बॉडी नि मखोइना तौरिबा थबक सिंग असि मखा ताना तौबिदनबा निक्सिंगजरी मसिदा थोरकपा अफपत दायता WMC की ममिंग सिनरिबा मियोय सिंगना पुगदबनि हाइबो वाफम कयासु रोमेना फोनोखी ngasi पाउमी सिंग उनबा अदुदा कोंजेंगबम रतन सेक्रेटरी एडमिनिस्ट्रेशन CEC WMC मुतुम गुनाधोन सेक्रेटरी इंफॉर्मेशन एंड पब्लिसिटी कैसाम रोनेल वाइस प्रेसिडेंट दिल्ली यूनिट हुइरेम ओंगबी नेवा देवी वाइस प्रेसिडेंट वुमेन फ्रंट अमदी सलाम ओंगबी रोमी देवी जनरल सेक्रेटरी वुमेन्स फ्रंट सिंह सरुक याखे स्वास्थ्य एक्शन प्लान 2024-25 की मखादा 1 डे फ्री हेल्थ कैंप अमांगसी कैसामपात कैसाम लाइनबी कम्युनिटी हॉल RPI अथवाले अमदी रिम्स अनी पुन खुसम नरगा पांगथोखरे ngasi फ्री हेल्थ कैंप अदुदा तोंगान डॉक्टर कयाना अनाबसिंग लाइंग चथखिबगा लोइनना मदुदा संगबा हिदाक लांगथक सिंगसु लेमना फांगनखी फ्री मेडिकल कैंप अदुदा मरी लेनना RPI अथवाले की वाइस प्रेसिडेंट
के बकुल शर्मना फोनुखिबदा ngasi pangthokliba health camp ase matam kuinadagi lamdam asida thokliba tangdu leita daba phibam asina masagi anaba sing hospital singda satuna layangbagi awaba thengnariba ahal oirba mioi singidamukta khanduna pangthokpani masidantana layangnabagi damukta hospital singda satuna layangnabagi senpham phawba lerek sing asigi awaba sing asibu kharad oirbasu koknaba khanduna RPI atral legi national general secretary Master Thonozam gi being makada free health medical care masi sinbani health care masida ana layang mari leinana prime minister gi makada saba health card su me exam room da phanglagani haibu wafam singsu fongdokhi Thawal district gi herok kendra gi manung sanba herok part 2 Litan Makhongdagi Matam Sangna BJP Herok Mandal gi member oiramba Moirang Them Ibo Them Singna Laikhidabda ngasi BJP Herok Mandal gi Mandalna Laikhidabagi yumda Hakthengna satuna awa phongdokre ngasi awa phongdokgi thoram aduga mari lenana Mandal asigi Secretary General Ningthojam Brojen Maiteina phongdokhibda Matam Sangna khun gi amadi daikai gi thabak thoram kayada Kathokpa amaga loinena mang thaduna laklaba moirang them ibo themna laikhidaba ase kendra asigi asowa mangjawa ama hoirogani haiki mangna makha tana haikibda laikai gi laitalai kaya gi awabada mateng pangba amade samaj gi thabak thoram kayada mangjil thaduna to lakhiba miyoini lisingni suna tategi lisingni suna kunmari phawba BJP Herok Mandal gi makhada matam sangna 33/35 polling gi president su oirum khibani mahaki kathokpa amaga loinena lawrkhiba Torokip Tabak Kayana Mahakpu polling asigi term anirak president su miyamna uhelakibani mangna laikhidabasi mandalgi oina yamna chauna mangjaba ama uhurgani haike ngasigi awa phonokpagi thoram aduda mandalgi members singna laikhidabagi yumda minute ani tumine leptuna awabasu phongdoke Uripok apun malup amadi uripok nupi apun malup ki lising makada zirbam gi borobekara public police station gi manung san leiba jukara dhorda angang ahum amadi nupi ahum punna mioi tarukpu mar kuki jo terrorist singna pharba matung minungsi leitana hatkhiba aduda senaba sing phaduna ahak baselak pidri phawba sangsilakpa khuthang sala henbagi khongjang ngasiga thana numit nifuga marini sukhre uripok canteen Crossing da Satakhiba Numit Nifu Marini Sukraba Kutang Sala Henba Duda Uripok Laikurembi Pansai Maning Club Amadi Maira Paibi Sawanban Mabudho Mantri Lampaki Ahalaman Ima Iben Singh Amadi Uripok Yamna Sanction Ki State Asida Mapa Lamdagi Niyom kaina mitop sangsil lakpa thingna bagi pandamda lengangna sana hankraba inner line permit system ILPS state asida mapung phana salaiba ngamnaba lekai da lariba club organizations singna mapung oiba thodang lowa mathok tai haina Bisnunaha Youth Federation Yaripok BYFY gi president Ananda Laisam na miyamda appeal tarokle hinamasigi matangda Ananda Laisam na phongdokhibada lengangna state asida Sana Hankraba ILPS Mapung Pana implement Tawi Taude Haina Miamna Mediada Nangrak Pakaya Taru Urubadagi BYF Wainasu Narang Club Asina Koliba Pam Singa Ladiba non local single sector verified Tawi Tavak Sanction Lubada Bisnu Nahada Ladiba water supply scheme that Tavak Subagi non local Nipan Lerambagi Manunda Makoi Mari Amadi ILPG card Param Dabdagi Makoi verified Tauraga Torba Matung Yaripok PS Sinaki Ananda Lasham Namakata na Hai Aikoina ILP Mapung Pana implement Tawi Taude Haina Lengakta Taineduna Laitokpagi Mahuta Lekai club level da Hananasu Tawiram Gani Makata Nasu BYFY na Tauriba Asigumna Marakta Sek verified Tawit Tabak Asi Sata Birabadi Mapalamdagi Niom Kain Sanksi Lakliba non local sing Asi Tinghoba Namduna Mapung Pana ILP Sanhan Basu Namgani Haike South Korea gi airport amada passenger plane ama runway gi nak yeta high hydrogen selm matungda
concrete fence amada yaishinduna mai sakpada yamdra mi samaga humra tare siri thodok to front landing gear adu fail oibdagi thokibani hairi sol dagi kilometers sani lapa mon town gi airport ta thokiba thodok adu da mai saklaba jeju air passenger plane adu dagi mioi anidi lokthok pangam khre fire tanker amasung helicopter ko thain thoina mai adu muthatpa ngamki transport ministry na haikibda thodok adu local time da ayuki pung 8:03 tarakpada thokibani emergency officers sing na phono kibda mai adu horukibagi maram thigali plane adugi landing gear function tawbangam khide thai national ani yauna tongwa plane adu bangkok tagi halakibani ngasigi thodok ase south korea gi aviation history da deadliest disasters amani hairi lising masapan mobda tarita Korean Airlines plane ama Guam da crash tawda madu tolpa mi sani ga kunnipan sikibani hairi Kazakhstan da crash tawkiba Azerbaijan Airlines plane adu Russian surface to air missile na kapthakibani hairi madugi sabsaba khudam changdam leitrabasu Russian President Putin na apology tawkhrabani war zone amada anti aircraft system amana passenger plane ama kapthaba haibisidi masina ahanbadi natte Azerbaijan government na haikibada Grozny gi Atyada flight 8432 adu missile na kapthaki missile adu pokhaibada mid flight ta Embraer 190 plane da pankivani missile adu Pansir S air defense system dagi kabla kivani haina Baku based international outlet NU Z na claim tauki thodok adu da passenger bunito amasung crew manga punna mi humpu taret tongki bagi manungda kuntra gani pan sekivani sanabagi pauda District Sports Association Kaksingna Sinduna Association District Playground Sathariba Second Youth Football League 2024 gi ngasi ayuk sanakiba match ani gi ahan ground da LYA wangu madi Aksa Kaksing Khunau Panjal sanaba ngamdamna draw oikre ngasi gi ani suba ground na Sesu Kaksingna YW Kaksing bu Panjal amasunal thoiki Sesu bu mai bhan kiba amatangarba Panjal do jersey number 11 Rahi Kantana match ki minute nifu manga sat production kibani league asigi ngasi nukle sana kiba match na KFC Kaksingna Juvenile Association Kaksing bu Panjal Nepal amada mai thiba peki KFC ki Panjal Singh adu jersey number 9 Aklais na minute kungani thoi kunmanga kunthra humdoi amari nifuni thoi jersey number 7 Salai ngambana minute kuntha humpu humbuni thoi amadi hubunga sat production ki JA amatangar Panjal adu jersey number 9 kes yai phabana match ki minute humpu ga mari satpala san ki bani league asida KFC Kaksingna point 3 ni pan phangduna ahan bada LYA wanguna point 3 humdoi phangduna ani subada amadi Juvenile Association Kaksingna point 3 phangduna ahum subada lairi All Jirbam Sports Association Alsan Senior Jirbam Higher Secondary School ki sanabunga sathariba Tranipan Suba and Horisoron Memorial Sub Junior Boys Under 15 Football Tournament 2024 gi ngasi sanikaba match ta SBYC Sigbostina Sonapur GPS bu goal mari amada maithiba pikre hayeng til pung ani makhai taba matamda Anandamoy Club ka CKC Singdong Laikai ga sanagani ngasi sanakiba match ta SBYC gi sanaroi Azad Hussain jersey number 15 na kunsuwa minute goal ama sanduna goal account hangdoktuna hap mamangda SBYC na Sonapur GPS se dagi goal amaga sunoda mangjin thanan satki matungda SBYC gi sanaroi Azad Hussain jersey number 15 na kunthom suwa aduga MD Zahir Hussain na yankai manga suwa minute aduga Abdul Ahad jersey number 7 na humutre suba minute goal amam sanbangam ki Sonapur GPS gi amatangarba goal adu Sadiq Ahmed jersey number 6 na yankai suba minute sanbangam duna apiba matamda SBYC Sigbostina Sonapur GPS bu goal mari amada maithiba pikibani
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯄꯤꯖꯔꯤ ꯈꯨꯜꯉꯥꯛꯄ ꯑꯃꯗꯤ ꯃꯤꯆꯝ ꯃꯌꯥꯝ ꯐꯥꯕ ꯂꯦꯞꯄꯤꯌꯨ ꯐꯥꯈꯤꯕꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯛꯆꯤꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ इम्फाल ईस्ट डिस्ट्रिक्ट की उयोग सिंथक्ता लेरिबा कुकी की बंकर सिंह आर्मी बीएसएफ अमर सीआरपीएफ ना पाइसिनबा ngमख्रे मैरा पाइबी हौदोखिबा निफु मरियक सुबा मपो कुमोन थोरम पांगथोखरे लोइनना साउथ कोरिया की पैसेंजर प्लेन अमा काइबदा मियोई चामगा हुमद्रा तरेट सिरे ngasigi oinadi image problem sanuk saba matang asin lojere miyamu amuka na kurumjari Yum ama shabada makung linghanba